NATO gi chip na Russia bu Ukraine da Landaba Khudakta Leplaga Lanmising Handokhinaba Wapham Taksin khrei. NATO gi Secretary General Jens Stoltenberg na Poland gi President Andrzej Dudaga pangthokiba press conference amada NATO gi member state sing gi territory gi lam NC ama phauba yangnaba singdagi ngakthoknaba honagani haibagi thajaba Wapham pikhibaga loinana Russia na Ukraine da landa sinbagi thawong ase Khudakta lepnaba taksin khrei haina official report amana phongdokle. NATO gi chip asina haikibada Russia na Ukraine da landa silakhiba sida India gi mahiroi ama laikhidaba asina maram oiraga civilian sing da misi mina hengalakliba si yanglaga land lepnaba Wapham ase taksin khibani haire. Russia na Ukraine da landa silakpagi thawong asina Europe ki lamdam asida santi hanjil hanana bahonabada akai ba thokal lei. Russia na sathariba thawong ase tamthiba lan gi waiba thawong ne Ukraine gi thawna pharaba miyam gi damakta ikoina leple. Russia na Ukraine da landa sinbagi thawong asina Europe ki continent asida santi thamna bahonabada akai ba thokal lei. Russia na Kharkiv ta air strike sathrakibada miyoi nipan sirei. Hauzik phawbada Russia na Ukraine da landa silakpada sikiba civilian gi masing ase chahumga yangkai surei. Ukraine gi oinadi Russia gi President Vladimir Putin ga ceasefire thamnanabagi apamba lei haire. Russian President Vladimir Putin nadi nuclear defense force po special regime of combat duty da lainaba Wapham khangan khre haire. Germany, US, Australia amadi Canada na lisingba laibak singdasu Ukraine da military support pinabagi Wapham khangan khre. India na UN HRC gi meeting da vote thadabasu yaukhide haire. Marak asida Ukraine gi Security Council gi Secretary Oleksiy Donelov na haikibada Ukraine na Belarus da missile strike tawrakpa yanasu lei haire. Kharkiv ta hojik oiragliba phibam asigi matangdasu India gi Foreign Secretary na nungnangba utkhravane. Kharkiv amadi Sumi region da lairiba India gi mahiroi sing laukthoknaba yamna kanna honare. India gi national lising taragani thoirom henbade Ukraine thadoktuna lakhre. Russia amadi Ukraine gi ambassador singdasu lairiba nungnangba asigi matangdasu khangan khre. Marak asida Kharkiv ta satharakiba attack amada India gi Karnataka dagi mahiroi ama sikhibagi thokdok laikhrabane. Hojik oiragliba phibam asina maram oiraga NATO gi Secretary General Guterres na Russia bu Ukraine da landa sinbagi thawong ase Khudakta Leplaga Lanmising adu Handokhinaba Wapham taksin khrabane. Germany, UK amadi US yauna Western gi laiba kaya amanade Ukraine da landaragliba Russia gi Lanmising thengnanabagi damak lan gi khusukulai sing pisilibani haire. Nuclear alert level hongdokpagi darkar oide NATO chief. Russia na masagi nuclear forces high alert lahen khrabasu military alliance NATO North Atlantic Treaty Organization na masagi nuclear alert level hongdokpagi darkar oide haina. Organization asigi Secretary General Jens Stoltenberg na phongdokre. Ukraine ga lona bada laiba NATO gi member laibak oriba Poland da lakiba NATO gi chief asina Poland gi President Andrzej Dudaga unaraba matungda Wapham si phongdokibane. Makhoi anisi NATO gi Polish amasung American fighter jet sing thamliba Central Poland gi Lax Air Base da unakhe aikhoi gi ally sing ngakthongnaba aikhoina matam phumnamakta darkar oiba adu tawgane. Adubu hojik maki oinadi NATO gi nuclear forces alert level hongdokpagi darkar oide haina khalli haina Stoltenberg na haike. NATO gi manungda member state oriba France, United Kingdom amasung United States asi nuclear power oire. Ukraine gi fighter pilot sing na Poland gi aircraft sing operate tawnaba thorang tawringai talakda NATO gi chief na Poland da lakpa si yamna maru oire. Russia amasung Ukraine gi lan asi pakthok saukthoroktuna prithvi gi ahum suba lanjaw oirakpa yabagi phibam yamna nakna leire. Russia na Kharkiv ta leiba power substation sing thugaiba haukhre. Russian troops sing na Kharkiv city da leptana cell capsin baga loinana city asigi power substation sing bomb badi missile capsin duna thugaiba haukhre haina Kharkiv ki mayor Igor Terekhov na phongdokre. Ukrainian TV channel sing da wangang laduna Terekhov na haiki madude Kharkiv ta cell capsin ba leptana chathare. Yum marfuga taret henna amangata thokre. Yum sing adugi miyoi kaya thoklakpa yadana leire. Terekhov na makata na haiki madude
Russian Lanmising na ikoida electricity supply tawriba substation sing thugaiba hokre. Kharkiv ki district khara electricity supply lepkhre. Hojik ising amasung heat supply gi problem leire aduna Russian sing na hojik Kharkiv ta sathari basi genocide ni haiba yai masi operation ama natte tawi gumbasung miyambu paktang na hatnabagi lan ama ne masi malem pumbagi mayok ta sathaba crime ama ne Russian sing na manghan takhan khraba matung de city asigi system sing hojik nauna sangbat sagana bagi thabak paikhat laga ne city asida curfew thamli amasung volunteer sing na chana thakna polam sing amadi ising piri haina mayor asina phongdorokhi Russia Ukraine crisis ta Pakistan na nakal amtagi misang loy Pakistan gi diplomatic sourcing na hai madude Islamabad na Russia amasung Ukraine gi marakta negotiation gi kuthangda ingna signa resolution ama purakpagi Wapham sawgat labasu laibak asina lana sida nakal amatagi michang loy amadi UNGA gumba global forum singda conflict asigi matangda discussion chatharakpada laibak asi saruk yaroi Pakistan ki Prime Minister Imran Khan na mahaki Moscow khongchat adu subnagi territorial issue sing khananaba khaktani haina lan adu da side tawdanaba mahakna warep lawkhibadubu achumba khongthangni haina phongdokhraba matungda Pakistan na discussion adu da saruk yadanaba warep lawkhibane Moscow na air defense amasung military installation sing da target tawduna Ukraine da military offense launch tawdringai pung kharagi mamangda Prime Minister Imran Khan laibak adu da thumkhibane Pakistan na UNGA da yamna maruoiba conflict adu gi khana nainaba adu da yaudana ba warep lawkhrabasu malem gi laibak chama henbana UNGA gi emergency session adu da saruk yagane Russia ba khudakta Ukraine da gi handongna ba demand tawraduna US na resolution ama puthorokhe panba yai madude UNGA na Uniting for Peace Resolution gi provision makhada kumja lising amaga chamapan yangkhai dagi supnagi emergency session taradamak pangthokre Poland gi border ga naknaba Ukraine gi mafam kharada yamdrabada Pakistani family amasung mahairoi lising amaga chamnga panduna leire Pakistani sing aduna Ukraine da leiba Pakistani embassy na makoibu border yahonanaba mateng pangde amasung Poland da changhanduna changjafam lahonde haidaduna Ukraine da leiba Pakistani embassy bu criticize tawkhi panduna leiba Pakistani mahairoi amasung imung sing tathi tawaina tawbi haidaduna makoina Pakistani embassy ge official sing bukari mata thoksabi de haina maral sikhi Pakistani mahairoi sing amasung imung sing adu Ukraine Poland border yogadaba supnagi mile kullom da ngaiba mafamda thadok lambani haidaduna makoina Pakistani embassy official singi thawong da pendaba utke US ki athing basingi makhada South Korea na Russia gi bank singa transaction leplaga nei Ukraine gi ungkhanaba na Middle East da akaiba pirakpa yai Yasser al-Maliki Ukraine amasung Russia gi marakta lairiba tension asina mamai thangda Middle East ki tangtaba phibam da akaiba pirakpa yai haina expert singna phongdokre conflict na thalaba lamdam adu Europe ta tension laktringi mamangdagi inflation gi pressure laikhrabane energy expert amasung think tank Iraq Energy Institute natraga IEI gi advisor ama oiriba Yasser al-Maliki na China Delhi da haiki madude Ukraine gi crisis thoktringi mamangda commodity gi mamal wanglakpa amade inflation na Middle East da chana thaknaba polam singi mamal da pressure lakhanki hojik lediba tension asina pot ki mamal singda ahenba risks lahenki masigi saitheng asi mamai thangda retail mamal sing yumgi sading na singbada urakani haina al-Maliki na phongdokhe South Korea ge Hankook University of Foreign Studies ki Graduate School of International and Area Studies ta Middle East Economics ki Associate Professor Momen Gauda na haiki madudi crisis ama thoglakpa matamda mahausana tungkoina leiroidaba effect sing khenai tawigumba sung tungkoina leigadaba effect sing khanaba asina hena chumgane Europe ta umkhanaba phibam leidiba asida Middle East ta khudong sadaba kaya lakhangadaba oirabasu masina problem kaya amasu thokangane khudam oina Lebanon na masigi mathau taba gehu apunbagi chada yangkhai hena Ukraine dagi import tawe Aroibada tabi di bapum namakpu thagachari